International Day Against Drug Abuse and Illicit Trafficking Numita Arambai Tenggol na Laishu Tambiba Haina Mingthonba campaign ama Pangthoknaba Shem sare haina Arambai Tenggol General Headquarter ke Control Room Operator LAISHRAM ROBASON na THADORAKPA CHEROL AMANA PHONGDORAKLI CHEROL asina makhatana hai campaign se pangthoknabagidamak matam kharagi mamangdagi Tenggoloi singna lamdam asige tungan ba drug rehabilitation center kharada chatuna survey ama chatharaba tungda data kaya khonggatpa ngamle masigi mathakta online gi kuthangda pangthokhiba public poll survey adudagi so tungan ba data kaya phangba ngamle data sing asida yumpham oiraga pangthokadoriba campaign asige saruk ama oina Arambai Tenggol na tungan ba mafam kaya dagi Lakiba mayai kaba chinja ki potlam kaya su dispose taunaba thaurang tauri adumoy namak dispose taunaba thamba drug kharade khuraida thokiba thodok amada security force ki combined team singna unit tagi pudona chatkhre haina so CHEROL asina makhatari